ꯈꯨꯡꯒꯪ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯝꯕꯥ ꯂꯩꯇꯕ ꯃꯤꯁꯛꯅꯤ ꯐꯩꯖꯥꯎ ꯑꯁꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯠꯇꯕꯨ ꯃꯍꯥꯛꯅ ꯎꯁꯤꯠꯂꯝꯗꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧꯐꯝꯁꯤꯡ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯗ ꯎꯍꯜꯂꯒ ꯐꯧꯊꯣꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧ ꯑꯋꯨꯃꯟꯗꯤ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯧꯅꯤꯡꯕꯇ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯇꯧꯔꯛꯄ ꯑꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯄꯦꯟꯅꯔꯝꯗꯦ, ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯣꯏꯖꯔꯒꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯐꯩꯖꯥꯎꯅ ꯈꯨꯟꯖꯥꯁꯤꯡ ꯈꯔ ꯀꯧꯈꯠꯇꯨꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ "ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯀꯧꯖꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯐꯧꯊꯣꯛ ꯑꯁꯤ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯈꯔ ꯇꯥꯅ ꯎꯏ꯫ ꯍꯥꯏꯕꯗꯤ ꯐꯧꯊꯣꯛ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯂꯧꯐꯝꯁꯤꯡ ꯑꯁꯤꯕꯨ ꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯐꯧꯕꯣꯠ 30ꯗꯒꯤ ꯇꯥꯗꯅ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯧꯕꯣꯠ 30 ꯁꯨꯗꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯧ ꯑꯋꯨꯃꯟ ꯑꯗꯨ ꯄꯤꯖꯔꯔꯣꯏ꯫ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄꯤꯒꯗꯕꯅꯤ"꯫ "ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ? ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯒꯤ ꯂꯧꯐꯝꯁꯤꯡ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯎꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯐꯧꯊꯣꯛ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯂꯥꯏꯕꯛ ꯐꯕ ꯃꯤꯅ ꯈꯔ ꯑꯗꯨꯛ ꯍꯦꯟꯅ ꯄꯨꯊꯣꯛꯆꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯗ ꯈꯔ ꯈꯖꯤꯛ ꯋꯥꯠꯍꯧꯕꯁꯤꯡꯅ ꯐꯧꯊꯣꯛ ꯑꯗꯨ ꯈꯔ ꯍꯟꯊꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯛꯅꯕ, ꯍꯥꯏꯕꯗꯤ ꯐꯧꯕꯣꯠ 30 ꯁꯨꯗ꯭ꯔꯕꯗꯤ ꯂꯧ ꯑꯋꯨꯃꯟ ꯄꯤꯔꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯈꯖꯤꯛ ꯇꯧꯍꯩꯗꯕ꯭ꯔꯥ ꯈꯟꯖꯩ꯫ ꯆꯍꯤ ꯆꯨꯞꯄ ꯋꯥꯅ ꯎꯖꯔꯒ ꯐꯧꯊꯣꯛ ꯁꯨꯗꯕꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯒ ꯋꯥꯈꯜ ꯈꯔ ꯑꯗꯨꯛ ꯈꯟꯊꯍꯟꯅꯤꯡꯏ"꯫ ꯑꯩ ꯑꯇꯩ ꯈꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯎꯕ ꯉꯝꯂꯣꯏꯗꯕ ꯃꯤ ꯌꯥꯎꯔꯒꯅ ꯃꯁꯥꯅ ꯌꯥꯅ ꯑꯗꯨꯃꯛ ꯎꯕ ꯂꯦꯞꯄꯤꯔꯣ꯫ ꯑꯩꯒꯤ ꯃꯁꯤ ꯅꯠꯇꯕ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯌꯨꯝ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ? ꯃꯌꯥꯝꯗꯣ ꯌꯥꯅꯤꯡꯗꯕ ꯐꯅ ꯂꯩꯔꯁꯨ ꯂꯧꯐꯝꯗꯨꯗꯒꯤ ꯇꯥꯡꯖꯔꯒ ꯆꯥꯖꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯅꯤ ꯀꯧꯕ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯔꯒ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯂꯧꯐꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯐꯖꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ "ꯃꯥꯃꯥ, ꯐꯩꯖꯥꯎꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕꯁꯨ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯇꯉꯥꯏ ꯐꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ"꯫ "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯇꯧꯅꯤꯡꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯕ ꯉꯝꯒꯗꯧꯔꯤꯁꯤꯕꯨ? ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯉꯝꯒꯗꯕ ꯀꯅꯥ ꯑꯃꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅꯅꯦ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤꯅꯦ"꯫ "ꯍꯣꯏ, ꯑꯗꯨꯒꯤꯅꯤ ꯃꯥꯃꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯄꯨꯟꯕ ꯑꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯕ ꯇꯥꯏ꯫ ꯃꯗꯨꯒꯤ ꯇꯧꯒꯗꯕ ꯃꯔꯝꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯩꯖꯥꯎꯗ ꯇꯥꯡꯖꯗꯅꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯥꯃꯥ"꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯂꯧꯐꯝ ꯑꯇꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯕ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯩꯖꯥꯎꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯐꯩꯖꯥꯎꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯌꯥꯔꯤꯕꯃꯈꯩ ꯄꯥꯏꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯗꯨꯕꯨꯗꯤ ꯍꯜꯂꯝꯗꯦ꯫
Marup Phaijau, aigidi aina marup kaujarabasu nahakti khungang asigi thoidok hendokna ikai khumnariba awangba thakta lairiba misakni. Adubu aina haijaningbadi nahakna praja miyamda yengliba migyeng tawbiriba khudingmakse khajik khanthahaningi haibadi yamkraba khungang asigi praja miyamna adumbu ikai khumnabagum nahaknasu miyambu ikai khumnabiduna miyamgi oiba afaba chawkhat tawrang kharada oirabasu tawhanjaningi. Masina hena pumnamakpu ikai khumnana khungang asida ingna chikna amadi nuksi chanana laigani khali. Yare mani, wado adai de lepiro. Ikai khumnaba haibasibu karino. Aingonda ikai khumnaba khumnadaba ai karimata khangde. Punamakdagi khwaidagi marudi paisani ne. Paisa haibasina khudingmak loina thoganba ngaktani. Aduga nangna khangadabadi miyoibana hinaribase paisagi damaktani. Paisa laitrabada karibu kanagani. Karibu tawba ngamgadage yengu. Hauzik lairaba praja miyamsing asina makutta paisa laitrabada karibu tawba ngamjagene. Ikai khumnaba aduna puk thanba yaribro haijariba. Has kandeda itaw. Matam mangnabani. Yam hairuduna karibu kanadoino. Adui saruk yumgi kekeino tawjarubuna phaganida. Laladro oina haisibu. Hoi yaida. Fare ai chalukige adubu paisana yadaba matangsu yamna laibani. Wakhaldi munnamukta khanthabiyu. Asi haiduna mani yamna warauna hankirami tawadabu mapukningdadi thabak oina khudingmak utlage khanki. Is kai kandabda makhoi gumba mi macha sina aingonda taksabaga su sari. Kai thoina bu tawje sarino. Adum oinamak manigi hotnaba kanjaba adubudi lepa leiramde praja miyamga lepa leitana punna hiram khudingmakta chatminarami adugi matung inna chawkhatpasu hena helakle makoigi punsida mangal ama lakpa horaklami hojikti makoi Phaijaugi mateng yaudраbasu yarani haina khanba horakle aduga somda nongmagi Phaijaudi naitom taba horaklami Raja singna mabu miraiba horae haibasi khanbada yamna penjaramdi mapukningda khoirang khoisaunaba amasu phauраklami asumna tawrakpa sina maram oiraga mahak nongmagi ningamdaba asum helaklami mahakki marupsingna haikhiba wahi kaya adubu ningsinglaga ikaibasu phauраklami mamai thangda wakhal kaya khallaba matungda mahakki marup manibu amuktang kauduna wari pummasi khanarage khalaklami itaw mani ngasidi itawgi mafamda amadi praja miyam punamakki mafamda maithiba misak haibado ai oirare aina chaluriba tawruriba khudingmak ase yamna lalamle itawna nongma haibikiba paisa haibasina khudingmak yadabani haibado ai ngasi khata wakhal tarae minungsi amadi thawjal haibasina pumnamaktagi khwaidagi maru oi haibase ai ngasidi khangle maru aduna aina chatkhiba tawkhiba asoiba aranbasing ado itawgi mafamda amadi pumnamakki mafamda amukta ngakpiyu haijage tawbani Marup Phaijau nahakna asumna wakhal tabiraktuna aikhoi pumnamakki damakta lepirakpase masidagi hena nungaiba ani suje marupki thawjal tabu matam pumnamakta khunjasingna khawrang nangaiduna leiribani chachi marup haujimak khunjasingi manakta chatuna aikhoi pumnamakki damakta Marup Phaijau leire haibase amukta khangalusi Ngasidi mayam pumnamakki mafamda wafam amata haijage madudi ngasi aina mayambu kaujariba se ataigi nachade mamangda aina chaloidaba tawroidaba thabak kaya ama mayamgi mafamda aina tawkhre madugi damakta aibu amukta ngakpiyu haijari adubu haukiba kaya adubu kauthokpiraga ngasi hairiba numit asidagidi aihakna minungsi amadi thawjal amaga loinana thamoi sengna mayamgi damakta hiram khudingmakta lepjagani amadi mayamgi awa nungai khudingmakta aigi punsi ase kathokjarabani Phaijaugi wafam adu tabada leiriba khunjasing ado haraubagi amadi penbagi ngamkhai leikidre matam kuina mangjarakpa manglan ama khudakta mangphaunabagum thoklare loinana numit adudagi hongna Phaijau amadi khungang adugi khunjasing amatta oina nuksi chanana ingna chikna pankre